ngasisu nungairaba Phunga Wari ama puduna lakjari. Wari asigi mamingna Saiyon Taret ki wari. Wari asibu ibirakpana Yunishsun Laikhuram. Adudi mayam punna wari asimu taminarasi. Thaina matam amagi wari ni. Chidai amada leiba khul amakhaktadani. Khul asigi haukraba kaungamdraba nungsiba wari amakhakni. Ahal loirabi nupi amana makutta jaisu ama paiduna mallaba lambi aduda chatli. Lambi duda sum chatpana khul adugi makha thangba saruk adu yaurari. Khunka asida sana khongnang amakhak hawi. Khongnang asidagi khara kumtharagana turel ama lei. Turel asida urok thong amasu lei. Khul asida leiba miyoisingna chathok chasin yamna toina tongnaba matam ama khaktani. Ahal oirabi nupi asigi mamingna Leiren kawi. Mapa mapu haktaktagi khul asida leirakpani. Mahakna ngasi makhong thangduna chatliba sina sana khongnanggi makhongdani. Leiren sana khongnanggi makhong adu yauri. Masa maring phanna hauduna leiriba sana khongnang adubu mamit pena yengjai. Saktam madu ubada mahaki mitlu anidudagi pirang laijasu ihauraklammi. Machildasu sonjai. Nungsidako sana khongnang. Nangdi lengdana ngasisu hauduna leiriboy. Khul asida leiba miyoi khudingmakti punsigi matamna loiduna amamamta oina loina chatki. Nangdi natambag asida loina tinki. Adubu nangdi nasala ngasi. Malang ipom lagta khap tu naningai da hauri. Khul asidagi haukiba mirol singi waribu nangdi loina khanglini do. Nangi natambag asida wari pumba loina lairol chanki. Aisu chankini. Leihoriba icha isu singa sisu chankini. Mumnamak asi loina chatkini. Nang tani lengdana adumak hauduna leihogadauriba. Mirol singa sigi waribu nangna marol thokpa moiramlabadi linaidanasu liramganidako. Adubu tamlamdre pumnamak asi khangna kalisu khangdaba amagum nangdi tumina adumak laikre. Nungsibanidako matamdo. Asengbani masa maring phanduna hauriba sana khongnang asina Saiyon Taret ki waribu loina khangki. Mahaktani khangba ngasisu mahak khangli adubu kana amatadi lithokti tumina madom hauduna lei. Leiren jaisu adu suduna sana khongnang adugi makhong adu tamna changsili. Sana khongnang asigi makhong asi mayamgi tingthaphamni. Mafam asida laktuna kapkhidaba mi amata yaude haiba yagani. Tingthana woi khonjelakta mahakti karisu nachumdana maning tamna haujari. Leirengi khuiraba makhul aduna unawana akangbadugi mathakta nali aduga haijai. Mafam asidaniko aigi ibe nungsidombina tingthana kapkhibado. Makhong adu thangdokningda mitlu pirang kangdaba makai ningamdana chatkibado. Aduga asi hairaga sana khongnang adugi nakalda yengi. Turel adudagina khara kakhalakpa mafam aduda sana khongnang adudagi khara kumthaba mafam ama lei. Mafam asi mongphamni khul aduda leiba miyoisingna siraba matung mafam asida loina aroiba yai tanakhibani. Pumnamaki aroiba mongphamni Leirenna makha tarai. Mairirak aduda pumnamak yatakhiko. Mirol kayagi aroiba yai hiphamni ngasisu oiri adumak. Aigi punsigi aroiba mikup adudasu mafam asida adumak yatakhigani. Aisu yatakhini mongpam asida. Adubu kauba ngamlaroidaba thaudok adugi waribudi kanana ningsingbi hogani. Hairiba khul asida leiriba miyoising asigi marakta sahi khwaidagi yamba misak asi Leirenni. Mahakna angang oringai matamda khul asida yamna tamthiba thaudok ama thoki. Thaudok aduna maram oiduna khul asi khuntak lansiki. Madugi tung sahi kayagi tungda mi taba hauduna amuk laikhibani. Matamduda thokiba tamthiba thaudok adubuni Leirenna akawbagi irol nungda luptuna laikhragani hairibasi. Leiren mamittagi mapi tasengna sinthara'i.
ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯣꯏꯈ꯭ꯔꯕꯗꯤ ꯁꯥꯌꯣꯟ ꯑꯗꯨꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯅꯤꯀꯣ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯋꯥꯔꯤꯕꯨ ꯂꯣꯏꯅ ꯈꯪꯂꯤꯕ ꯁꯅꯥ ꯈꯣꯡꯅꯥꯡꯅꯗꯤ ꯍꯧꯖꯔꯤ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯅꯔꯣꯜ ꯊꯣꯛꯇꯕ ꯑꯃ ꯑꯣꯏꯔꯨꯕꯅ ꯀꯅꯥꯗꯁꯨ ꯋꯥꯔꯤ ꯂꯤꯕ ꯉꯝꯂꯣꯏ꯫ ꯑꯩꯅ ꯌꯥ ꯇꯥꯈ꯭ꯔꯕ ꯇꯨꯡ ꯅꯪꯅ ꯁꯥꯌꯣꯟꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤꯕꯨ ꯃꯔꯤ ꯃꯔꯤ ꯂꯤꯔꯛꯎꯀꯣ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯔꯦꯟꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯅꯤꯡꯕ ꯈꯪꯐꯥꯎ ꯐꯥꯎꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯆꯩꯁꯨ ꯑꯃ ꯁꯨꯗꯨꯅ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯂꯥꯛꯄꯅꯤ꯫ ꯂꯩꯔꯤꯕ ꯃꯣꯡꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯃꯥ ꯃꯕꯦꯟ ꯃꯙꯧ ꯃꯄꯥ ꯃꯄꯨ ꯑꯃꯗꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯑꯔꯣꯏꯕ ꯃꯐꯝ ꯑꯃꯈꯛꯇꯅꯤ꯫ ꯆꯟꯗꯨꯋꯥ ꯃꯔꯛꯇ ꯅꯤꯡꯉꯝꯗꯅ ꯀꯞꯆꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯩꯔꯦꯟꯁꯨ ꯑꯃꯅꯤ꯫ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯅꯨꯄꯤꯁꯤꯡꯅ ꯃꯃꯥ ꯃꯄꯥ ꯃꯆꯥ ꯃꯋꯥ ꯀꯥꯏꯅꯕꯒꯤ ꯇꯤꯡꯊꯥ ꯏꯁꯩ ꯁꯛꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯍꯥꯛꯇꯤ ꯂꯣꯏꯅ ꯎꯈꯤꯕꯅꯤ, ꯂꯣꯏꯅ ꯈꯪꯈꯤꯕꯅꯤ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯂꯩꯔꯦꯟꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯥ ꯃꯄꯨꯁꯤꯡ ꯑꯃꯗꯤ ꯃꯕꯦꯟ ꯀꯌꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯣꯏꯅ ꯎꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯍꯥꯛ ꯑꯁꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯃꯔꯣꯝꯗꯅ ꯂꯩꯔꯦꯟ ꯃꯌꯨꯝ ꯄꯥꯟꯈꯤꯗꯦ꯫ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯐꯝ ꯂꯝꯗꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯍꯜꯂꯛꯇꯨꯅ ꯃꯗꯣꯝ ꯇꯔꯛ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤ꯫ ꯂꯝꯕꯤꯗ ꯆꯠꯄ ꯅꯨꯄꯤ ꯑꯃꯅ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯏꯕꯦꯟ, ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ?" "ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯅꯥꯛꯇ." "ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯁꯨ ꯅꯊꯟꯇ ꯀꯔꯤ ꯇꯧꯕ ꯆꯠꯄꯤꯔꯨꯔꯤꯕꯅꯣ?" "ꯕꯦꯝꯃꯥ, ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯏꯅꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯍꯣꯔꯦꯟ ꯍꯌꯦꯡ ꯇꯝꯕ ꯉꯝꯗ꯭ꯔꯦꯗꯣ꯫ ꯑꯃꯨꯛꯇꯗꯤ ꯆꯠꯀꯦꯗꯅ ꯆꯠꯂꯝꯂꯤꯕꯅꯤ, ꯃꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯈꯤꯕꯁꯨ ꯈꯪꯕ ꯉꯝꯕ ꯅꯠꯇꯦꯗ." "ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯕꯦꯟ, ꯑꯗꯣ ꯀꯜꯂꯤꯕꯗꯨꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯆꯍꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯃꯤꯁꯛꯇꯤ ꯏꯕꯦꯟꯅꯤꯗꯣ꯫ ꯏꯕꯦꯟꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯁꯨ ꯂꯣꯏꯅ ꯈꯪꯂꯝꯒꯅꯤ ꯈꯜꯂꯤ." "ꯂꯣꯏꯅ ꯈꯪꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯂꯣꯏꯅ ꯑꯃꯨꯛ ꯀꯥꯎꯈ꯭ꯔꯦꯗ, ꯅꯤꯡꯁꯤꯡꯕꯒ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ." "ꯐꯔꯦ ꯏꯕꯦꯟ, ꯌꯨꯝ ꯐꯥꯎꯕ ꯁꯝꯕꯤꯔꯝꯒꯦ꯫ ꯅꯊꯟꯇ ꯀꯥꯐꯩ ꯀꯥꯐꯩ ꯆꯠꯄꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ." ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯦꯟꯕꯨ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯂꯩꯔꯦꯟ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩ꯫ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯄꯣꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯅꯧꯅ ꯑꯃꯨꯛ ꯁꯥꯕꯅꯤ꯫ ꯂꯩꯔꯦꯟꯅ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯅꯨꯡꯁꯤ, ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯆꯥꯎꯔꯛꯄꯅꯤ꯫ ꯃꯌꯨꯝ ꯃꯀꯩꯁꯨ ꯈꯨꯜ ꯑꯁꯤꯃꯛꯇꯗ ꯄꯥꯟꯗꯨꯅ ꯂꯩꯔꯛꯈꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯁꯨ ꯅꯨꯄꯤꯒ ꯃꯈꯣꯏ ꯑꯍꯨꯝ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ꯫ ꯃꯃꯧ ꯅꯨꯄꯤꯗꯨꯗꯤ ꯉꯟꯇꯥꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯈꯔ ꯀꯨꯝꯊꯔꯒ ꯇꯨꯔꯦꯜ ꯑꯃ ꯆꯦꯜꯂꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯅꯕ ꯎꯔꯣꯛ ꯊꯣꯡ ꯑꯃꯁꯨ ꯂꯩ꯫ ꯇꯨꯔꯦꯜ ꯋꯥꯡꯃ ꯋꯥꯡꯃ ꯑꯅꯤ ꯑꯁꯤꯕꯨ ꯋꯥꯒꯤ ꯊꯣꯡ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯅꯩ꯫ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯀꯩꯊꯦꯜ ꯃꯆꯥ ꯑꯃ ꯂꯩ꯫ ꯀꯩꯊꯦꯜ ꯑꯁꯤꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯂꯨꯛꯃꯥꯏ ꯄꯥꯜꯂꯤ꯫ ꯀꯕꯣꯛ ꯍꯩꯕꯣꯛ ꯌꯣꯜꯂꯤ ꯀꯩꯊꯦꯜ ꯑꯗꯨꯗꯅꯤ꯫ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝ ꯃꯄꯥꯗꯨꯗ ꯂꯦꯞꯄꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏ, "ꯏꯅꯦ ꯅꯨꯡꯁꯤ, ꯀꯕꯣꯛ ꯃꯇꯨꯝ ꯈꯔ ꯑꯃꯒ ꯀꯕꯣꯛ ꯑꯐꯥꯕ ꯈꯔ ꯑꯃꯒ ꯆꯤꯅꯤ ꯍꯩꯉꯥꯟꯅꯦ, ꯑꯗꯨꯒ ꯊꯣꯏꯗꯤꯡ ꯑꯁꯤꯒ ꯈꯔ ꯑꯃꯨꯛꯇ ꯌꯣꯝꯕꯤꯌꯨꯕ." ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯃꯤ, "ꯕꯦꯝꯃꯥ, ꯇꯊꯣꯠꯂꯩ, ꯂꯥꯏ ꯈꯨꯔꯨꯝꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ?" "ꯏꯅꯦ, ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯅꯠꯇꯤꯌꯦ, ꯏꯀꯨ ꯃꯪꯒꯤꯖꯥꯎꯗꯣ ꯏꯅꯦꯒꯤ ꯀꯕꯣꯛ ꯍꯩꯕꯣꯛ ꯑꯁꯤꯗ ꯆꯥꯒꯦ ꯃꯍꯥꯏ꯫ ꯑꯩꯅꯗꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯁꯤꯗ ꯇꯣꯏꯅ ꯂꯥꯛꯄ ꯉꯝꯗꯦꯗꯣ, ꯑꯗꯨꯗ ꯂꯥꯛꯂꯤꯉꯩꯁꯤꯗ ꯈꯔ ꯌꯥꯝꯅ ꯍꯦꯛꯇ ꯂꯩꯁꯤꯜꯂꯤꯕꯅꯤꯗ." "ꯍꯣꯏꯗ ꯍꯣꯏꯗ ꯌꯥꯏ, ꯍꯥꯟꯅꯗꯤ ꯇꯥꯗ ꯃꯪꯒꯤꯖꯥꯎꯗꯣ ꯑꯩꯒꯤꯁꯤꯗ ꯇꯣꯏꯅ ꯂꯥꯛꯑꯝꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯕ ꯖꯥꯠꯂꯣ?" "ꯏꯅꯦ, ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯁꯤꯃꯗꯤ ꯃꯍꯧꯁꯥꯅꯤꯗꯣ, ꯑꯗꯨꯕꯨ ꯏꯅꯦ, ꯐꯅ ꯅꯥꯕ ꯇꯥꯔꯁꯨ ꯏꯅꯦꯒꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝꯁꯤꯃꯗꯤ ꯀꯥꯎꯕ ꯂꯩꯇꯦ." ꯅꯞ ꯅꯞ ꯂꯥꯎꯕ ꯆꯨꯍꯤꯡꯒ ꯋꯥꯂꯣꯡ ꯐꯧ ꯑꯍꯥꯎꯕꯅ ꯄꯣꯛꯄ ꯀꯕꯣꯛꯀꯅꯅꯦ ꯐꯖꯅ ꯇꯣꯠꯁꯤꯟꯅꯗꯨꯅ ꯁꯦꯝꯕ ꯀꯕꯣꯛꯅꯤ꯫ ꯃꯈꯣꯏ ꯑꯇꯩꯅ ꯁꯦꯝꯕ ꯀꯕꯣꯛꯀꯤ ꯃꯍꯥꯎꯒ ꯑꯩꯒꯤꯁꯤꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯃꯥꯟꯅꯔꯣꯏꯀꯣ꯫ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯥꯎꯏ ꯍꯥꯏꯕꯗꯨꯗꯤꯅꯦ ꯑꯆꯥꯕ ꯃꯤꯇꯅ ꯈꯪꯒꯅꯤ." "ꯌꯥꯝ ꯍꯥꯎꯏ, ꯌꯥꯝ ꯍꯥꯎꯏ,
ꯑꯩꯁꯨ ꯌꯥꯝꯅ ꯆꯥꯔꯦꯗ ꯏꯅꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯕꯣꯛ ꯍꯩꯕꯣꯛ ꯊꯣꯏꯗꯤꯡꯁꯤꯡ ꯑꯗꯨꯕꯨ ꯆꯦꯈꯥꯎ ꯑꯃꯗ ꯐꯖꯅ ꯌꯣꯝꯁꯤꯟꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯃꯜ ꯑꯗꯨꯕꯨ ꯄꯤꯗꯨꯅ ꯃꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯈꯥ ꯇꯥꯅ ꯄꯣꯠꯐꯝ ꯐꯝꯊꯔꯤ꯫ ꯃꯝꯁꯤꯜꯂꯛꯂꯕꯗ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯂꯣꯏꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯌꯨꯝꯗ ꯀꯨꯝꯅꯕ ꯁꯦꯝ ꯁꯥꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯊꯣꯛꯆꯥꯎꯁꯨ ꯐꯠ ꯂꯥꯛꯏ꯫ ꯊꯣꯛꯆꯥꯎꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, ꯏꯃꯥ ꯀꯩꯊꯦꯜꯒꯨꯝꯕ ꯅꯪꯅꯕ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯥꯏ, ꯏꯁꯨ ꯅꯨꯄꯤꯗꯤ ꯀꯅꯥꯒ ꯂꯩꯍꯧꯏ? ꯏꯆꯦ ꯃꯦꯝꯇꯣꯝꯕꯤ ꯍꯣꯏꯗ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯒ ꯁꯥꯟꯅꯍꯧꯏ꯫ ꯑꯗꯨꯗꯤ ꯁꯤꯁꯤ ꯊꯨꯝꯃꯣꯛ ꯑꯁꯤ ꯏꯃꯥꯒꯤ ꯀꯣꯛꯁꯤꯗ ꯊꯥꯡꯒꯠꯂꯛꯎ, ꯑꯗꯨꯒꯅꯦ ꯅꯪꯅ ꯈꯥꯎ ꯑꯁꯤ ꯌꯥꯜꯂꯛꯎ꯫ ꯊꯣꯛꯆꯥꯎꯅ ꯊꯨꯝꯃꯣꯛ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯀꯣꯛꯊꯛꯇ ꯐꯩꯖꯥ ꯃꯊꯛ ꯑꯗꯨꯗ ꯊꯥꯡꯒꯠꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥꯗ ꯂꯩꯔꯤꯕ ꯈꯥꯎ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯩꯊꯦꯜꯗ ꯀꯨꯝꯂꯛꯏ꯫ ꯂꯝꯕꯤꯗꯅꯤ ꯊꯣꯛꯆꯥꯎꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯥ, ꯅꯪ ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯣ? ꯀꯩ ꯄꯥꯎꯅꯣꯅꯦ? ꯂꯥꯟꯒꯤ ꯄꯥꯎꯅꯤ꯫ ꯌꯨꯝꯊꯪꯅꯕ ꯑꯋꯥ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯂꯥꯟ ꯀꯟꯅ ꯍꯧꯔꯛꯑꯦ ꯍꯥꯏꯌꯦ꯫ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯅꯣꯅꯦ? ꯑꯩꯗꯤ ꯑꯃꯠꯇ ꯇꯥꯗꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯈꯨꯔꯥ ꯈꯣꯏꯅ ꯇꯝꯂꯛꯄ ꯄꯥꯎꯅꯤ꯫ ꯑꯁꯦꯡꯕ ꯆꯨꯝꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯏꯃꯥ꯫ ꯂꯥꯟ ꯇꯧꯕ ꯇꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯤ ꯈꯛ ꯌꯧꯔꯛꯂꯣꯏꯗ꯫ ꯁꯤꯗꯥꯏꯗ ꯂꯩꯕ ꯈꯨꯜꯅꯤ꯫ ꯃꯈꯣꯏꯅ ꯂꯥꯟ ꯁꯣꯛꯅꯒꯦ ꯍꯥꯏꯔꯒꯅ ꯃꯈꯣꯏ ꯑꯥꯒꯤ ꯉꯝꯈꯩꯗꯔ ꯀꯣꯅꯨꯡꯗꯔ ꯑꯃ ꯁꯣꯛꯅꯖꯁꯅꯤ꯫ ꯂꯥꯟ ꯁꯣꯛꯅꯐꯝꯅꯤ ꯍꯥꯏꯗꯅ ꯃꯐꯝ ꯑꯃꯨꯛ ꯈꯥꯏꯗꯣꯛꯇꯨꯅ ꯂꯩꯕꯔꯅꯤ ꯏꯃꯥ? ꯀꯅꯥꯅ ꯈꯪꯖꯄꯣꯠꯅꯣꯗ꯫ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯏꯃꯥ, ꯏꯄꯟ ꯈꯣꯏ ꯈꯨꯔꯥ ꯈꯣꯏꯗꯤ ꯃꯈꯥꯔꯣꯝꯒꯤꯅꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟ ꯆꯦꯜꯂꯅꯤꯅ ꯍꯥꯏꯅꯍꯧꯋꯦꯕ꯫ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕ ꯂꯥꯟ ꯑꯁꯦ ꯈꯔ ꯀꯟꯕ ꯃꯥꯜꯂꯤ꯫ ꯆꯠꯂꯣꯗ, ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯝꯗ ꯂꯥꯟ ꯆꯦꯟꯒꯗꯧꯔꯤꯕ? ꯃꯗꯨꯃꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯣꯏꯊꯣꯛꯇ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯅ ꯌꯥꯝꯅ ꯇꯥꯜꯂꯕꯁꯨ ꯑꯩꯗꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏ꯫ ꯏꯃꯥ, ꯃꯈꯣꯏꯁꯤꯡꯗꯣ ꯃꯤ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯆꯦꯟꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯈꯣꯏ ꯇꯥ ꯊꯥꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯊꯦꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯌꯦꯛꯅꯕꯅꯤ ꯈꯟꯗꯅ ꯍꯥꯠꯄ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯏꯃꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯍꯤꯡꯅ ꯊꯝꯃꯝꯃꯣꯏ? ꯍꯥꯏ, ꯃꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯗꯣ? ꯑꯩꯒꯤ ꯏꯊꯤꯛ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯁꯣꯜꯂꯕꯤ ꯅꯪꯅ ꯑꯀꯜ ꯑꯊꯧ ꯃꯌꯥꯝ ꯑꯗꯨꯗ ꯀꯩꯗꯧꯗꯣꯔꯤꯕ? ꯅꯈꯣꯡ ꯈꯣꯡꯊꯥꯡ ꯑꯗꯨ ꯐꯥꯎꯕ ꯊꯨꯅ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯅꯪꯅꯁꯨ? ꯈꯪꯗꯦ, ꯐꯅꯃꯛ ꯑꯣꯏꯗꯨꯅꯁꯨꯅꯦ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗꯤ ꯑꯩꯗꯤ ꯈꯛ ꯉꯝꯃꯣꯏꯀꯣ꯫ ꯊꯣꯛꯆꯥꯎ ꯇꯨꯃꯤꯟ ꯂꯩ꯫ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈ꯭ꯔꯦ꯫ ꯑꯁꯦꯡꯕꯅꯤ, ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯌꯥꯝꯅ ꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤꯗꯤ ꯑꯉꯛꯄ ꯑꯃꯒꯨꯝ ꯑꯣꯏꯔꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯀꯔꯝ ꯊꯣꯛꯂꯕ ꯇꯝꯕ ꯉꯝꯗꯦ꯫ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯊꯋꯥꯏ ꯋꯥꯅꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯅꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯩꯔꯦꯟ, ꯅꯪꯕꯨ ꯇꯨꯝꯅꯤꯡꯂꯕ꯭ꯔꯣ? ꯏꯕꯦꯟ, ꯇꯨꯝꯅꯤꯡꯉꯦ꯫ ꯃꯆꯥꯅꯨꯄꯥ ꯊꯣꯛꯆꯥꯎꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯕꯨꯡꯉꯣ, ꯏꯁꯨꯁꯤ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯔꯤꯅꯦ, ꯐꯃꯨꯡꯗ ꯑꯝꯇ ꯁꯨꯝꯕꯤꯔꯨꯔꯣꯗꯅ꯫ ꯍꯣꯏ ꯃꯥ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯗꯨꯅ, ꯄꯥꯕꯒ ꯇꯨꯝꯃꯨꯔꯁꯤꯀꯣ꯫ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯊꯥꯡꯗꯨꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯜꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯥꯛꯂꯤ꯫ ꯅꯨꯄꯥ ꯑꯃꯅ ꯀꯧꯏ, ꯅꯨꯡꯁꯤꯇꯣꯝꯕꯤ, ꯅꯪꯒꯤ ꯇꯥꯗ ꯈꯣꯏ ꯂꯥꯛꯂꯤꯌꯦ, ꯃꯄꯥꯜꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯍꯩ꯫ ꯏꯃꯨꯡꯗ ꯂꯩꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯃꯤꯁꯛ ꯑꯅꯤꯗꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯗꯅꯤ ꯂꯥꯛꯄꯤꯔꯦ, ꯐꯤꯗꯥ ꯄꯨꯊꯣꯛꯆꯔꯛꯀꯦ꯫ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯐꯛ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯊꯥꯏ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯐꯝꯊꯩ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ, ꯇꯥꯗꯅꯤ ꯂꯥꯛꯄꯤꯕꯕꯨ ꯀꯩ ꯋꯥ ꯂꯩꯕꯤꯔꯒꯦ? ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯁꯤ ꯊꯣꯛꯆꯥꯎꯅ ꯏꯄꯜ ꯑꯃꯗꯤ ꯈꯨꯔꯥ ꯍꯥꯏꯅ ꯀꯧꯖꯕ ꯃꯤꯁꯛ ꯑꯅꯤꯗꯨꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯕꯦꯝꯃ ꯅꯨꯡꯁꯤꯇꯣꯝꯕꯤ, ꯋꯥꯐꯝ ꯑꯁꯤ ꯉꯁꯥꯏ ꯅꯆꯥꯅꯨꯄꯥ ꯊꯣꯛꯆꯥꯎꯗꯗꯤ ꯈꯔꯗꯣ ꯍꯧꯗꯣꯛꯂꯨꯔꯕꯅꯤ꯫ ꯉꯝꯈꯩ ꯑꯁꯣꯝꯗ ꯂꯥꯟ ꯀꯟꯅ ꯇꯧꯔꯦ ꯍꯥꯏ꯫ ꯌꯥꯝꯅ ꯀꯟꯕꯒꯤ ꯋꯥꯐꯝ ꯑꯣꯏꯅꯁꯨ ꯇꯥꯏ꯫ ꯈꯔ ꯂꯩꯔꯗꯤꯅꯦ ꯃꯥꯏꯀꯩ ꯁꯣꯝꯗ ꯌꯧꯁꯤꯜꯂꯛꯄ ꯌꯥꯅ ꯂꯩ꯫ ꯏꯆꯥꯅꯨꯄꯥꯅ ꯉꯁꯥꯏ ꯇꯝꯗꯨꯅ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯇꯥꯗ, ꯑꯩꯗꯤ ꯋꯥꯐꯝ ꯑꯗꯣ ꯀꯌꯥ ꯊꯥꯖꯗꯦꯗ꯫ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯤꯗꯥꯏ ꯑꯣꯏꯕ ꯃꯐꯝ ꯑꯃꯈꯛꯇꯅꯤ꯫ ꯂꯥꯟ ꯇꯧꯅꯔꯕꯁꯨ ꯃꯐꯝ ꯑꯁꯣꯝꯗ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦꯗ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯁꯨ ꯌꯥꯗꯦꯗ, ꯀꯅꯥ ꯈꯪꯅꯤ, ꯂꯥꯟ ꯑꯗꯨꯅ ꯒ꯭ꯔꯣꯡ ꯍꯦꯛꯇ ꯍꯧꯖꯤꯜꯂꯛꯎ, ꯆꯦꯟꯕꯁꯨ ꯅꯪꯍꯧꯗ ꯍꯦꯛꯇ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯪꯒꯤ ꯁꯤꯗ ꯍꯧꯖꯤꯛ ꯂꯥꯛꯂꯤꯁꯤ ꯂꯥꯟ ꯆꯦꯟꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯀꯦꯅ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯂꯥꯟ ꯆꯦꯟꯕ ꯍꯥꯏꯕ? ꯇꯥꯗ, ꯆꯦꯟꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ?
Chendrabadi siba changba kanana tamba ngambanu. Ahingba thawai ama oirubana asibamukti siningdedo. Aduna lan chenba tabani de. Nupa amaduna amu nangma wakhal muna khallu. Lan gi laichat ase nangsu khangiba natra. Nachaga nasuga sibu puduna mafam amada thaidoktuna lehubana ne. Yamna phagani haina khalli. Dada mafam asida ipuroibagi maram thokna hinglakhibani. Ipuroibana aigi famda sinaramba yumfam asibu thaidoktuna aibu lan chengadaba. Ai ngamloi. Ai lan chenba ngamloi. Punchigi ne haiba makti haidudana matam khara khakta oirabasu chenba tabani. Handak lan chengadoribase nakhoi khoi khakta natene. Khul asida leiriba miyoi sing punna chengadoribani. Makoi kharadi hayenge numit asidagine asomda leiriba thangnaba leibang asida oina lan chenba horagani hainawi. Aikhoi su nongmani ni sida chelagani. Nakhoi khakta karamna lehugadoriba. Lan loina chenba haiba. Chenkiba lan aduna mafam asida amuk hana halakpa phangkhigadra. Phangdragana kamdauba. Nungsitombi nangna wakhal aduna hena khanjen mankhre. Yum ase inaw lokhoina thambiramani haiba aikhoi su khangi. Yum asiga nang amadi nachana sugi punsiga kanana su hena lubagi. Yum asigi damakta nakhoi pumbabu thawai thagadawribra. Hayeng tungda amuk lakpa haibaduni. Hauji oinadi chenkibana yam phagani. Chenkinaba tausi. Nungsitombi wakhal khanpham khangdre tamina maru lukthaduna lei nupa amana mu hairai. Napona chayum sinba hauruko mai chena khragane nakhoi khakta ngai haugani. Khongrai silingai da sanna wai haibado tawgani. Pare aikhoi ni sumu chatlage ko. Asi hairamduna makhoi ani da haugatuna chatkirami. Nungsitombi tamna haugatli thariba phak adubu laukhatli. Madabu pusinduna imung changlami machanupagi kada mung changi. Ibungo wafam asibu kamdauba tariba. Nangi khura khoina pal khoina hairiba wafam asida adumak taba daradra. Madu natrabadi kari oini. Ima namu siba kidro. Nasu apikpa sisu yauri. Kaidawegi khura khoi ipal khoina haibasu haibani. Matam khara oisu lan chenba tabani. Aikhoi khakta sanate kainu. Nangnadi adumna hairiba. Nama aigi thamoi asinadi yum ase thadoktuna chatningdriba. Yum ase manglan kayagi yumni ne he. Aikhoi na yum asiba thadoktuna chatkrabadi yum aside kanana yengsilawgani. Imana yum asida dum khan leiri. Se oiningba phibam amada oiduna leijarammasani. Hayeng aina mo hanjilakduna ne phajana semjilaga loire. Hauji oiba wafam asibu oina khanabana chomoidro. Ima nachabu haijau hairadine chalhaubana yamna phai. Pena semlingai samurau yawi haibado madugi phibam tagani. Phare ima amukta wakhal khangigi nangsu pothajaro. Asi haiduna mafam adudagi tholai aduga mahaki phamung aduda hipthai Nungsitombi wakhal muna tawi. Matamna Nungsitombi mapuroiba lukhoi yamna kanna naduna leikhibani. Nungsitombi na mathwai adu yamna wajaba mapuroibagi manakta lei. Lukhoi magi nubibu yingduna tapna. Nungsiya ai ase kuina hingani haiba thajadre. Holiba sorase ngasi hayeng asida aroiba oikigadraba male. Mapuroibagi siguma wafam asibu tabada mathwai hena wajaduna leiribi Nungsitombi hena wajaba haibada oirari. Adamna hayaidida karisu tawroi nachana mausinga pura nungaina leiminakisi. Thajadre ai karimata thajadre. Nungsitombi aina karigumba soengam yaukhiba thoklabasu nang aigi mallaba yum asi thadoktuna nang kaida chatke haina khanganu ko. Manglan kayaga loinana sajakhiba yumni. Nangna kaidaunungda mirai birakanu. Yum asida leibasina nahaki punsida nungaibadu ta oyuko. Aina sikhrabasu aigi thawai aduna nakhoi pumbabu cheksina senarake. Mikop kharagi matungda lukhoi tumilai lukhoidu sire. Nungsitombi mapuroibagi haksang adubu konduna kapchai. Nangna thambiramba yum asibu thadoktuna ai mafam kaidasu saloye. Manglan kayaga loinana sakhiba yum asida ichas isu singbu aina yokaniye. Ipuroibagi apamba waina maning thunganganiye. Lukhoi siraba haksang adu ningthiba kai amagi manung hapchingkhre. Angauba phi amana masa pumba kupkhre. Khulgi nupa kharana Kairen kaijao adubu lengthongda haptuna
ꯈꯨꯜꯒꯤ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯄꯨꯈ꯭ꯔꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯗꯨꯅ ꯏꯟꯅꯖꯩ꯫ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯄꯤꯔꯤꯕꯗꯨꯕꯣ? ꯏꯃꯥ ꯏꯆꯥ ꯑꯅꯤꯒꯤ ꯅꯥꯛꯇ ꯑꯝꯇ ꯍꯟꯕꯤꯔꯛꯈꯣ꯫ ꯅꯍꯥꯛ ꯌꯥꯎꯗꯅ ꯀꯔꯝꯅ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯣ? ꯑꯩ ꯉꯝꯂꯣꯏꯌꯦ꯫ ꯑꯁꯨꯝ ꯆꯠꯄꯅ ꯃꯣꯡꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯃꯣꯡꯐꯝ ꯑꯗꯨꯗ ꯀꯩ ꯑꯗꯨ ꯊꯝꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥꯖꯩ꯫ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯅꯧꯍꯧꯅꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯩ꯫ ꯃꯤꯠꯂꯨ ꯑꯗꯨꯕꯨ ꯇꯩꯊꯣꯛꯇꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ, ꯏꯄꯨꯔꯣꯏꯕꯒꯤ ꯌꯥꯊꯪ ꯑꯗꯨꯕꯨ ꯉꯥꯛꯄ ꯉꯝꯗ꯭ꯔꯕ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯕ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯕꯨ ꯆꯠꯄ ꯇꯥꯔꯕ꯭ꯔꯥ? ꯏꯈꯣꯝ ꯑꯁꯤꯕꯨ ꯀꯔꯝꯅ ꯊꯥꯡꯗꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯀꯔꯤꯒꯨꯝꯕ ꯆꯠꯇ꯭ꯔꯦ, ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯑꯩ ꯑꯁꯤ ꯁꯤꯒꯗꯕ꯫ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ? ꯅꯨꯡꯁꯤꯇꯣꯝꯕꯤ ꯋꯥꯈꯜ ꯑꯗꯨ ꯐꯨꯝꯕꯪꯅꯩ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯑꯔꯣꯏꯕꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯊꯣꯛꯆꯥꯎꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏ, ꯏꯄꯥꯒꯤ ꯂꯩꯔꯦꯟ, ꯅꯪ ꯁꯤꯗ ꯂꯩꯌꯨꯀꯣ꯫ ꯏꯄꯥ ꯏꯃꯨꯡꯗꯒꯤ ꯄꯣꯠꯆꯩ ꯌꯥꯎꯕ ꯈꯥꯎꯗꯣ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯀꯦ꯫ ꯊꯣꯛꯆꯥꯎꯅ ꯏꯃꯨꯡ ꯆꯪꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨꯗ ꯈꯥꯎ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯄꯨꯊꯣꯛꯏ꯫ ꯑꯗꯨꯒ ꯊꯝꯃꯤ꯫ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯀꯧꯏ꯫ ꯏꯃꯥ, ꯊꯣꯛꯂꯛꯑꯣ, ꯊꯨꯅ ꯆꯠꯈꯤꯅꯕ ꯇꯧꯁꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯈꯨꯠ ꯑꯗꯨꯗ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯀꯞꯇꯨꯅ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯒꯅꯤ꯫ ꯊꯨꯅ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯏꯃꯥ꯫ ꯃꯈꯥꯗ ꯂꯩꯔꯤꯕ ꯈꯥꯎ ꯑꯅꯤꯗꯣ ꯑꯃꯃꯝ ꯄꯥꯏꯈꯠꯂꯤ꯫ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ, ꯏꯄꯥꯒꯤ ꯂꯩꯔꯦꯟ, ꯏꯄꯥꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯨ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯂꯥꯏꯔꯦꯟ ꯑꯉꯥꯡ ꯑꯣꯏꯖꯕ ꯇꯥꯔꯕꯁꯨ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯂꯣꯏꯅ ꯈꯪꯏ꯫ ꯃꯍꯥꯛꯁꯨ ꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯏ꯫ ꯊꯣꯛꯆꯥꯎꯅ, ꯂꯥꯛꯑꯣ ꯏꯃꯥ, ꯊꯦꯡꯈꯤꯅꯤ ꯍꯥꯏ ꯋꯥꯅꯤ꯫ ꯊꯣꯛꯆꯥꯎ ꯃꯆꯥꯅꯨꯄꯤꯒ ꯊꯣꯛꯈ꯭ꯔꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯕꯨ ꯍꯟꯅ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯀꯤ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇꯅ ꯈꯪꯖꯩ꯫ ꯆꯠꯂꯦꯗꯣ ꯑꯩꯅ ꯉꯁꯤ ꯊꯥꯡꯈ꯭ꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯀꯔꯝ ꯀꯥꯟꯗ ꯊꯥꯡꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯠꯂꯦ꯫ ꯄꯤꯗꯣꯜꯂꯕ ꯊꯋꯥꯏ ꯑꯁꯤꯕꯨ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯅꯪꯗꯤ ꯂꯦꯡꯗꯅ ꯂꯩꯍꯧꯀꯣ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯨꯀꯣ꯫ ꯃꯈꯣꯡꯗꯨ ꯊꯥꯡꯅꯤꯡꯗ ꯊꯥꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯜꯂꯕ ꯌꯨꯝ ꯑꯗꯨ ꯂꯩꯍꯧꯔꯤ꯫ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯁꯨꯝ ꯂꯥꯛꯄꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯃꯄꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏ ꯅꯧꯍꯧꯅꯅ ꯄꯦꯊꯔꯛꯏ꯫ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯈ꯭ꯔꯤꯕ ꯃꯣꯡꯐꯝ ꯑꯗꯨ ꯎꯕꯗꯅ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯁꯤꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯃꯤꯠꯆꯥꯟꯅꯅ ꯌꯦꯡꯉꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏ, ꯏꯃꯥꯒꯤ ꯊꯣꯛꯆꯥꯎ, ꯏꯕꯦꯟꯒꯤ ꯂꯩꯔꯦꯟ, ꯃꯐꯝ ꯑꯁꯤ ꯄꯥꯔꯤ ꯄꯨꯔꯤ ꯀꯌꯥꯒꯤ ꯃꯣꯡꯐꯝꯅꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯑꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯈꯤꯕꯅꯤ꯫ ꯍꯧꯔꯤꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯁꯤꯅ ꯂꯦꯡꯗ꯭ꯔꯕ ꯈꯨꯗꯝ ꯑꯃꯈꯛꯇꯅꯤ꯫ ꯃꯍꯥꯛꯅꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨꯁꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯃꯨꯛꯇ ꯈꯨꯔꯨꯝꯁꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯐꯝꯊꯩ꯫ ꯊꯣꯛꯆꯥꯎꯁꯨ ꯂꯩꯔꯦꯟꯁꯨ ꯐꯝꯊꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯈꯨꯔꯨꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯍꯨꯝꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯎꯔꯣꯛ ꯊꯣꯡ ꯑꯗꯨꯕꯨ ꯂꯥꯟꯗꯨꯅ ꯅꯤꯡꯁꯤꯡ ꯃꯐꯝ ꯑꯗꯨꯕꯨ ꯇꯨꯡ ꯑꯣꯏꯅꯔꯝꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯋꯥꯏ ꯍꯤꯡꯅꯕ ꯂꯥꯟ ꯆꯦꯟꯈ꯭ꯔꯦ꯫ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯅꯗꯤ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯍꯧꯔꯤ꯫ ꯃꯌꯥꯝꯅ ꯄꯪꯆꯠꯇ ꯆꯠꯅꯈꯤꯕꯗꯨꯗ ꯃꯍꯥꯛꯁꯨ ꯁꯣꯏꯗꯅ ꯆꯠꯅꯤꯡꯂꯝꯒꯅꯤ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯅꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯂꯕ ꯇꯨꯡ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯇꯥꯡꯒꯣꯏ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯊꯣꯛꯆꯥꯎꯅ ꯆꯐꯨ ꯃꯆꯥ ꯑꯃꯗ ꯈꯔ ꯄꯦꯛꯇꯨꯅ ꯍꯥꯞꯆꯤꯜꯂꯝꯃꯤ꯫
ꯃꯇꯝꯗ ꯂꯥꯟꯒꯤ ꯐꯤꯕꯝꯅ ꯄꯨꯡꯐ ꯐꯈ꯭ꯔꯕ ꯃꯇꯝ ꯑꯃꯅꯤ. ꯑꯗꯨꯕꯨ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯈꯤꯕ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯐꯪꯈꯤꯗꯦ. ꯊꯣꯛꯆꯥꯎꯅ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯃꯣꯡꯐꯝ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯖꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯐꯪꯈꯤꯗ꯭ꯔꯦ. ꯏꯃꯥꯒꯤ ꯇꯥꯡꯒꯣꯏ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯣꯜ ꯆꯠꯂꯨꯔꯒꯦ. ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯣꯛꯆꯥꯎꯅ ꯑꯍꯤꯡ ꯑꯃꯗ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨ ꯇꯝꯅ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯇꯥꯡꯒꯣꯏ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯂꯩꯔꯣꯜ ꯆꯠꯂꯝꯃꯤ. ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ. ꯆꯍꯤ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯇꯝ ꯑꯁꯤꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯒꯤ ꯃꯔꯝꯗꯝꯗ ꯍꯟꯖꯤꯟꯅꯗꯨꯅ ꯂꯩꯅꯕ ꯍꯧꯕ ꯃꯇꯝꯅꯤ. ꯊꯣꯛꯆꯥꯎꯁꯨ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯄꯨꯗꯨꯅ ꯍꯥꯟꯅꯒꯤ ꯂꯩꯐꯝ ꯃꯌꯨꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯦ. ꯌꯨꯝ ꯑꯗꯨ ꯈꯔ ꯑꯇꯦꯛ ꯑꯀꯥꯏ ꯌꯥꯎꯔꯝꯂꯦ. ꯃꯗꯨꯕꯨ ꯊꯣꯛꯆꯥꯎꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯤ. ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯩ. ꯂꯩꯔꯦꯟ ꯇꯨꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯝꯕꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ. ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯕ ꯂꯣꯏꯔꯛꯄꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯦ. ꯈꯨꯜ ꯑꯗꯨꯒꯤ ꯋꯥꯔꯤꯕꯨ ꯈꯪꯍꯧꯔꯤꯕ ꯂꯩꯔꯦꯟꯁꯨ ꯁꯤꯔꯦ. ꯂꯩꯔꯦꯟꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯖꯗꯦ. ꯑꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯀꯩ ꯑꯃꯗ ꯍꯥꯞꯇꯨꯅ ꯃꯣꯡꯐꯝ ꯇꯝꯅ ꯄꯨꯔꯝꯃꯤ. ꯃꯐꯝ ꯑꯗꯨꯗ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ. ꯊꯥ ꯑꯃꯃꯨꯛꯀꯤ ꯃꯇꯨꯡꯅꯤ. ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ. ꯃꯇꯝꯗꯨ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯇꯦ, ꯀꯔꯤꯃꯠꯇ ꯇꯧꯗꯦ. ꯌꯥꯝꯅ ꯏꯈꯪ ꯈꯪꯍꯧꯗ ꯃꯤꯀꯨꯞ ꯑꯃꯗ ꯃꯁꯥ ꯃꯔꯦꯡ ꯆꯥꯎꯅ ꯐꯟꯗꯨꯅ ꯍꯧꯔꯤꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨ ꯃꯔꯨ ꯐꯨꯛꯇꯨꯅ ꯃꯊꯟꯇ ꯇꯦꯛꯇꯨꯅ ꯂꯩꯃꯥꯏꯗ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯊꯔꯛꯂꯝꯃꯤ. ꯁꯤꯕ ꯅꯥꯏꯕ ꯃꯤꯑꯣꯏꯕꯒꯨꯝ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯁꯨ ꯁꯤꯔꯕ ꯃꯥꯜꯂꯤ. ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯋꯥꯔꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯃꯍꯥꯛ ꯁꯤꯈ꯭ꯔꯦ. ꯎꯄꯥꯜ ꯑꯗꯨꯅ ꯍꯥꯏꯖꯔꯤ. ꯁꯥꯏꯌꯣꯟ ꯇꯔꯦꯠꯀꯤ ꯋꯥꯔꯤꯅꯤ. ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯍꯧꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯃꯄꯣꯛ 3ꯂꯛ ꯁꯨꯔꯦ. ꯃꯤꯔꯣꯜ 3ꯂꯛꯀꯤ ꯋꯥꯔꯤꯕꯨ ꯅꯤꯡꯊꯤꯅ ꯈꯪꯍꯧꯔꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯩ ꯑꯁꯦ ꯑꯔꯣꯏꯕ 3ꯁꯨꯕ ꯁꯥꯌꯣꯜ ꯑꯁꯤꯒꯤ ꯋꯥꯔꯤꯅ ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ. ꯊꯃꯣꯏ ꯑꯁꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯗꯨꯅ ꯏꯗꯣꯝ ꯏꯊꯟꯇ ꯁꯤꯖꯔꯦ. ꯁꯥꯌꯣꯟ 3ꯀꯤ ꯋꯥꯔꯤꯁꯨ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ. ꯃꯁꯥ ꯃꯔꯦꯡ ꯐꯜꯂꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯌꯥꯇꯥꯗꯨꯅ ꯂꯩ. ꯃꯤꯔꯣꯜ 3ꯀꯤ ꯋꯥꯔꯤꯁꯨ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯅ ꯊꯨꯞꯈꯤꯕꯗ ꯑꯗꯨꯃꯛ ꯊꯨꯞꯈꯤꯔꯝꯃꯤ.